Prem Review presenting Robo. Robo hariba movie sina aikoi duning libasi yamna panglaba angang amana mahak mapana saba robot ama thengnaki adubu mahangna robot asi thengnara matung asida mahaki punsida kari ahongba lakhibano haibasi film asi yengminara khaminarasi Robo hariba movie sina horokpade khoida Viktor kauba scientist amu holei Viktor na mahaki nupi Nadya amadi makhoiga thabak tawminariba Katya hariba scientist nupi asiga lorena makhoina robot ama sarami Makoina robot asi karigi saribano haribasu tongan ba hiram kayada sizinanarabigi oirami masing mutungda makhoi homna makhoigi michinasi on tawduna robot asibu check tawba matam astadi makoina sariba robot asidi makoina panleba thabak amata tawroklamde asina maram oibana Viktor na wakhanjamna nungaitraduna mahaki nupi Nadya amadi atopa nupi Katya da sumna hairami aikoina sariba robot asi fajana faw chatpa ngamde hairami Amuksu makoin sariba robot asida makhan gi test tohonba matam astadi mahangna paiba yot amadi glass na singba singsi loina thugairami madude Viktor na mu mahaki nupi da sumna hairami aikoina sariba robot asidi masa matomda control taw phaw ngamde hairami adubu mahaki nupi Nadya nadi mahaki mapuraba Viktor da sumna hairami nang karimta pakhatpa tawgunu aikoina sariba robot asigi power se hankalamba sujai madugi sumatakta aikoina hojik sariba robot asidi test tawbada ngairi nang karimta pakhatkanu hairami masig matungda makoina sariba robot asibu lamjen chenabagi michin asig mathakta chalamba matam astadi hairiba robot asina maki control asibu tawraduna bajana chatpa horaglami adudai Nadyana maki mapuraba Viktor asumna hairami yengo ain haidra aikoina sariba robot asi masa matomda tapna control tawraglibsi yengo hairami masina maram oibana maki mapuraba Viktor su wakhan jamna haraujarami Mathangi numitong Nadyana makoigi lab asida thabak tawning matam asida mahaki machanupa Mityana mangonda phone tawraglami adubu Nadyana di machanupa na tawragliba phone asibu kakthatuna machanupada message asuma tharami ai hojik thabak jamna chili nangi napada phone taw haiduna message thakirami tanja astadi Nadyagi manakta mahaki mapuraba Viktor laglami adune Nadyana mahaki mapuraba sumna hairami ichanupa Mityana engonda phone tawrami adubu aina thabak chinbadagi nangonda phone taw haikibani nangna mukta ichanupada phone tawduna mahak kari leiraga haiduna mukta hangu hairami masig matungda Viktor na mahaki machanupa Mityada phone tawbu matam astadi mahaki machanupana mangonda sumna hairaglami baba ai school asitagi amukta law ai school asita lairik tamningde madugu smadakta maths hairiba subject asi aina mata hainade hairami adu Viktor na de yamna saraduna mahaki machanupa Mityada sumna hairami nangna mathong marang khangdubida aingonda wa mayamna nganglibisi karigino madugi mohta nangna tamliba lairik adubu fajana paw hairami amuk sumaki mapana sumna hairami nangna amohanna lairik tamningde hairakpa tarbadi nangbu aina soidana fugani hairami mapagi waisa tabada Mitya si wakhan nungaitraduna phone asi kakthakirami tanja astadi Mityagi manakta mahaka classmate oiriba sarta kharabu laktuna mangonda langna birami masina maram oibana Mitya si wakhan nungaitraduna makoi class tawriba maham asi charkhirami matam astadi makoi class asida madam amana maths pu taklami adubu Mityana mu makoi goja asida sumna hairami madam ai lai yakko yamna pamjai adubu ai lai yakko matamda maths asibu darka oibra hairami adude oja asina Mityada sumna hairami maths hariba subject asidi hiram khudimakta loina chanei nang amata khangdrabra Leonoda hariba lai yakko nupa adu mahak yamna faurba maths ki satra mani madugi sumatakta mahak engineering loirga fajarba lai kyama jektuna mahak tujik faw khrairami makoigi medagi waisi tabada Mitya si wakhan amoina nungairamde masig matungda oja asina mahakna class asida test tawbagi boy sing asibu mathang lokholami amuksu oja asina Mityagi boy su lokhapra matam astadi Mitya asidi makoi class asi thariba exam asi amata tawdobida yamna fajarba lai ma jeklami asina maram obina oja asina Mityada sumna hairami Mitya nang jekliba lai asi yamna fajai adubu aina tawriba class asidi maths kini masina maram oibana aina ngasi class asidi lawriba exam asida nangde fail oire hairami nakal amaromdana Viktor gi lab asida makoi gi robot ki voice asibu test tawromi matam astadi makoi robot asida habliba voice asidi angang macha amagi makhon asi hablami kanana hablibno haribasu Nadya amadi Katya oirami asina maram oibana Viktor na yamna sawrduna makhoini da ngang duna sumna hairami
Nakoina karigino mathong marang khangdabida robot asida angang machagi makhon haplibasi aduga musu Viktor na makoini da sumna harami nakoini na angang machagi makhon happa tarbasu aikoina hujik robot asida boy semtokpa ngamlaroi aikoina hujik robot asibu army commander gi mamangna test tawba chaladobani masina maram oibna test tawba chatringaida robot asibu maham asida amukta test tawkhiche haiduna makoi humna makoina sariba robot asibudi maham asida test tawrami masing matungda Viktor gi team amadi army gi general asig loinana makoi robot asi test tawkhibagi video kya amu yengalami matam astadi Viktor gi team na sariba robot A112 hairiba sina makoi gi test tawriba sida robot asina tabna tabna thabak myamna tawrami masina maram oibana army general asina Viktor rasum harami nangi robot asina tawriba thaba asi yamna tappi masina maram oibana robot asi gi speed asibu henkara narbagi nakoi taw harami adudai Viktor na mung general asida sum harami aigi robot asina tapna thabak tawba tarbasu mission asida asoban yawrba sing asidi robot asina loina kalliba sibu harami adudai general asina Viktor sum harami nangi robot asina chokliba miyoi sing asi loina kanba tarbasu mahanga tawriba thabak asidi loina tappi adubu lan soknaba matamda aikoi gi miyoi sing asina loina solakba tarbadi nangi robot asina tapna thabak tawbada aikoi mi sing asi amata kanba ngamlo harami amuksu general asina Viktor sum harami nangi robot asigi khonjel asisu angang machagi makhon oribasi yamna thuna semto harami general sigwa astabada Viktor asi yamna sawrduna mahaki nupi Nadya da jengduna sum harami robot asigi voice asidi aigi nupi Nadya amadi katya makhoinina soidana angang machagi makhon hapchangibane harami nakal amromdro misiana school dege halakpa matam asida mahaki marup oriba grand hariba ahlo oriba sibu lambi amna thengdarami grand hariba nupa asin tawriba thaba asisu lambi da leiba amor kai sangtokpo orami adudai misiana mahaki marup grand sum harami ai ngasi aikoi school aduda lai jeklubadagi aikoi gi match ki oja duna yamna sawrduna ai asibu aikoi principal gi manakta thajali harami adudai mahaki marup grand amuk misiana sum harami karigumba nangna ayaba piba tarabadi nakoi gi principal adugi manakta ai asibu nangi family ni haiduna puduna chalu ai wari sanage harami adubu misiana di mahaki marup grand sum harami aina oidaba ngangduna nang asibu akoi principal gi manakta puba ngamlo haiduna misia di mahom asibu thadokduna mayum tamna chatkhirami nakal lamromdon Viktor na mahangna sajaba robot A112 hairiba asida sum harami aikoi na ngasi nang asibu test tawbu matam aduda nangna fajana thabak karigi tawdribuno harami adi robot asina Viktor da sum harami aina ngasi gi testing aduda bit leitabadagi fajana tawkhidabani harami adudi Viktor na yamna sawduna robot asida sum harami aina nang asibu matam changna sarga nangna mathau marang khangdabida performance karigi tawribuno harami adubu robot asinadi Viktor na sawribasi fanabagi mahangna sumna harami aina nangi family gi photo adubu amukta yengjage harami matam asnadi robot ki waya sitabada scientist Nadya amadi Katyana yamna ngakna yengdu lerami amuksu Viktor na robot asida sumna harami aina nangonda hangliba wahang asik pakhong piu nangna mathau marang khangdabida aikoi family gi photo yengge harkanu harami amuksu robot asina makoi sing asita sum harami nakoi ohom asi aigi imung manunggi miyoi ngatra harami adede Viktor na yamna sawrduna robot asita sum harami nangi imung manung mi kanamta laite nangdi miyoi bana saba michilamani nangna mathau marang khangdabada aingonda wahang kya ma hanglakanu ai yamna sawrkani harami masig matungda scientist ahom asi lab asibu thadoktura chatkhirami masina maram oibana robot A112 su mahom asida matomda lehaurami masig matungda Viktor amadi mahaki nupi Nadya na mayumda yawrpa matam asadi mahaki machanupa gi maths ki notebook asu faiduna machanupa misiada ngangduna sum harami nangna mathau marang khangdabida maths ki class aduda maths asibu fajana hotpa gi mahota lai jeklibasi karigino amuksu mahaki mapana sum harami nangna lai jeklibasi su amata fajade harami masig matungda Viktor amuksu mahaki machanupa misiada sum harami nangna larik laisu fajana paduna larik yamna hairaga nangi namana pa aikoina scientist oiriba sigumna nangsu scientist oinabagi kanno hono harami adudai machanupa misiana yamna sawrduna mapada pakum asumna pirami nakoina mathong marang khangdabi scientist oiriba sigumbadi aide mato oiro harami machanupa gi wai sitabada scientist Viktor si yamna songlami nakal amaromdana mu Viktor gi lab asida A112 hariba robot asina family gi maramda khangnabagi Viktor gi larik amo faktok nun yenglami
Adu mahaknadi family gi maramda karimta khanglamde. Tanja astadi Viktor gi lyric asig manungdagi Viktor gi family gi photo asi taraklami. Masina maram wabna A112 hariba robot asina tarakliba photo asi mahana khungatuna mahakna sumna khalami. Photo asi yauribasi aigi family orangani haina khanduna. Lab asig falang asibu thugaiduna. Mahakna lab asitegi tholaktuna mahakki family asibu thiba laklami. Masig matungda robot asina lambida sum lakho matam asradi trail amana takhai ga haina toromi. Adu robot asina di train asidagi control toromi. Masig matungda robot asina lambi amagi mapanda sum lakho matam asradi mahakki mamangda angang kayamna lai yektun lerami. Aduri lai yek liba angang asina mamai lai thuktuna yengma matam asradi mahakki maninga lakliba robot asibu urami. Asina maram oibana angang asina yamna kijaraduna chongthorko matam asradi robot asina di mahakku kanbirami. Masig matungda angang asi yamna kijaraduna maham asite chenkhirami. Angang asina chenkhiba asina maram oibana robot asi wakhal jamna nungaitraduna mahakna sum makha tana lakho matam asitadi mahakki mamangda miyoi kayamana lami semdu lerami. Amuksu robot asina mahakki mamangda thabak tawriba miyoi sing asita sumna hairami. Nakoina tawriba thabak adu yamna thuna tawduna thabak sing adu loisallu. Nakoina thabak asi makha tana adum tawdun leiba tarabadi nakoina thabak subada thokliba makhol asina nakana leriba miyoi sing asita loina disturb tawre hairami. Adu maham ase thabak tawriba miyoi sing asinadi robot asi waisi tabada yamna kijaraduna maham ase thadoktu chenkhirami. Masig matungda robot asina mahakna pudu lakhiba Viktor gi family gi photo asi yengduna mahakna sumna khalammi hojik aigi family dubu karaida leramgani haina. Mathangi numita mu Viktor gi team asina makhoi gi lab asi lakha matam asitadi makhoi robot asi maham ase gi nanthoktu chenkhire haiba asi maki nupi Nadya na mangonda hairami. Masina maram oibana makhoi ahom asi yamna pakhalami. Nakal amarom mu Mitya gi class asida makhoi oja asina sumna hairami. Aikoi school asida hojik robot yekpagi painting competition ma tawgadori. Nakoina competition adu yawningba tarbadi hana registration tawgadabani hairami. Adu Mitya di makhoi oja asi waisi tabada yamna sauningladuna maki bag asi upaiduna maham asi tholaklami. Adude oja asina Mitya da sumna hairami. Mitya nangdi lai yekpo yamna pama natra nangna karigi competition asi yawningdribano nangna yawningdribigi maram asi nangna drawing competition asida maithigani haibigi yawningdriba natra hairami. Adu Mitya di makhoi ojagi waisi tabada yamna sauningladuna maham asi thadoktuna mayum tamna chatkhirami. Nakal amaromdana mu A112 hariba robot asina Mitya gi mayumda yawrol matung asida mahakki makul asina suoma semduna Mitya gi ka asi manung changlami. Amuksu mahangna Mitya gi kaada leriba mingse rasi mamang leptuna wakan nungai tabida lerami. Mahangna karigi wakan nungai tribuno haribasu mahakki family si mahangna thiba fanglamde. Matam asitadi mahang leriba ka asigi thong asi hangtokpin makhon tarami. Masina maram oibana robot 112 asi yamna kijaraduna kaamta lotkhirami. Adubu ka asi changlibasi atai kanamta oramde Mitya oirami. Amuksu Mitya na mahakki ka asi yawrol matung asida mahakki school gi bag asib langthoktuna mahakki bathroom da changduna makul asi hamtokla matungda mahakki kaada leriba towel asida khut taithokpa matam asitadi mangonda towel piraklibasi atai kanamta oramde robot 112 hariba sin oirami. Adubu Mitya na di robot asib ubada yamna kijaraduna maham asitagi chelaga haina tawba matam asitadi mahakki makul asidi maham asi leriba sing asida yaisalami. Masina maram oibana mahakki makul asi choklami. Amuksu robot asina Mitya da sumna hairami. Ai asi yamna fataba robot nate maham asi laklibasi nangi mateng pangge haina laklibani hairami. Adubu Mitya di yamna kijaraduna maham asitagi chenthokirami. Adude robot asina mu Mitya gi manaka chattuna Mitya da sumna hairami. Nangi nakutta sokhibadu aina yengduna amukta fange ai asi nangi mateng pangge haiduna maham asi laklibani hairami. Adubu Mitya na di robot asi waisi tabada mahangna sumna khalami robot asi fataba robot oiramlaroi haina khalami. Adude robot asina mu Mitya da sumna hairami. Aigi ming A112 robot kawi ai asi tongan tongalaba thabak kyama tawnabagi scientist ahum kangna sarkpani hairami. Amuksu robot asina Mitya da sumna hairami. Aina nang ka asi changlibasi aigi khut asina so ontholaga changlakpani madugi simathakta robot asina mahakki tongan tongalaba voice kyama tahalami. Adubu Mitya na di robot asigi tongan tongalaba voice asibu tabada noktuna lerami. Ngahak ler matungda mu robot asina Mitya da sumna hairami. Aina maham asida laklibasi aigi family bu thiba laklibani karigi thiribano haribasu family amana matau karamna
Hingduna leribasi khangnabagini hairami madugi sumadakta robot asina mahangna pudu lakhiba photo asi Misyada jengalami adude Misyana mu robot asida sumna hairami nangna aingonda uliba photo asi nange family nate photo asida aigi family ni amuksu Misyana robot asida sumna hairami aigi ima ipa asidi makhoigi dama khanbani aigi karimta khanbide hairami masig mutungnu robot asina Misyada sumna hairami ai asibu nakoi family na fajana sabiki adubu nakoi family na pama thabak singadu aina fajana tawba ngamde hairami adubu Misyana di robot asida sumna hairami nangna khalibo wakan singadu loina lale adubu nangna di aigi wakalasi yamna nungai hale hairami amuksu Misyana robot asida sumna hairami ngasi haribu numit asidagi aina nangi tonganma ming ama thongnani nangi ming asi aina robo haina kaurabane hairami robot asina Misyagi waisi tabada yamna harau jarami nakal amoromdana general asina Viktor gi team asida sumna hairami nakuina saba robot asi lab asidagi nathoktuna chenkhre hairiba robot asi yamna shakti leba robot amani robot asina karigumba aikoi gi city asida kochat chatuna leramba tarabadi aikoi taibang miyeba asida amangata kyama tholakani hairami masig matungno Viktor na makoi gi lab asida thamlamba makoi family gi photo asi yengma matam astadi photo asi leramde masina maram webna mahangna sumna khalami makoi gi family gi photo odu mayumda chatuna amukta yenglukhi ki haina nakal amoromdaro Misyana robot asiga lorena tv yengdu lering matam astadi makoi gi may masida mahaki mama pa silaglami asina maram webna robot asina kaamada tension duna load khirami masig matungda Viktor na makoi gi family gi photo asibu Misyagi ka asi yengma matam astadi hairi photo sti phanglamde asina maram webna Viktor si Muhammad sti chatkhirami Viktor na chakra matung asida Misyana mahaki laptop asibu robot asida pirami amuksu robot asina laptop asibu hangtoktuna laptop asigi manung yawruba tongan tongalaba kya amabu mahangna second khargi manungda paduna loina khangjalami masig matungda Misyana hairibu robot asibu mahaki maruk grand gi room asida pudu laklami amuksu Misyana Muhammad sida drawing kharabu yeklinga matam astadi robot asina mangonda sumna haireklami nangna yekliba picture sing asi meaningful amata oide harami adugu Misyana di pakom asuna pirami aikoina drawing yekpa matamda meaningful oiba drawing yekpa gi darka oide aikoina yekliba drawing adu fajaraga loire harami amuksu Misyana robot asida sumna harami nang hayeng mahom asida natomda lehaugadabani aidi school karugani amuksu Misyana robot asida pencil ama piduna asumna harami nangna mahom asi leibada time pass nungainabagi pencil asina drawing kyamu yektuna lehau harami nakal amoromdana general asina makoi gi army sing asida sumna harami aikoi gi army kyamna robot adubu lab adugu mapanda thibida phangdre adubu hariba robot adudi aikoi city da kochat chatun leramlagani masina maram wabana city si leriba miyo sing asida inform tawko karigumba hariba robot asi thengnaba tarabadi aikoi gi army headquarters sida report piraknabagi harami numit asigi numidang asida mu Viktor gi family sina dinner tawring matam asida Viktor si wakhan nungai tabida lerami masina maram wabana maki nupi Nadya na mangonda sumna harami nangna karigi wakhan nungai tribuna harami adu Viktor na mu maki nupi da pakhom asuna pirami aikoi gi general aduna engoda ngasi hairei kariguma robot adu phangdri phawbudi aikoi na thabak tawriba lab adubu thingjalagani hairei madudai machanu pa na mu maki mapara sumna harami baba karigino nokhoi gi lab adubu thingjalagani hairibudu harami adu Viktor na pakhom asuna pirami aikoi na robot adubu thiraga phangla matungda yamna thuna thugaidaba tarbadi general aduna aikoi gi lab adubu soina thingjanghargani hairami amuksu Viktor na maki machanu para sumna hairami aikoi na tawriba thabak asichu loina tatrubani robot adu phangdrabadi harami mapagi wahai stabada misa asi tumina lerami nongala matungda mu misagi class asida maki maruk entom hariba sina robot macha amubu remote control sina duna makoi bu lairik takpiriba oja asida karem katha narami masina maram webna oja asina yamna sawduna mamai leithorake haina tawbu matam astadi entom hariba satra sina mahangna pairiba remote control asibudi maki maningda phamdu leiriba misa hariba nupa macha silangchelami amuksu oja asina misana pairiba remote asibu ubada misada sumna harami misa nangna Muhammad sida robot asu portuna nangna ingonda karem katha nirvinatra nang class asi yawba yaro haiduna oja asina misya asibudi class asigi manungdagi tanthokirami ngehak lera matung asidamu makoi school asida satra mayam sing asi basketball sanabagi maham asi lerami adubu entom hariba satra asinamu misya da usittabida yamna thina nganglami adubu misya na yamna sawduna
Entom hariba satrasibu konsanduna lemaida inthuna matungda mahangna sumna harami nangna karigino class adugi manungda nangna sijenaba remote control adubu aingonda langsilagribudo harami adu maham asil leiriba makhoi butakpiriba oja asinadi makhoi ni su khamtoglami masig matungda mesiasi yamna saungladuna maham astik halaktuna mahaki marup robot na lehoriba maham asit tamna laglami adude mesiana kasi changlako matam astadi mahaki marup robot asidi mahaki marup grand hariba ahlu orbu nupa asiga yuwa sanadu lerami adubu mesiadi wakhan nungaitraduna maham asit phamdu lerami adubu robot asinadi mesiana wakhan nungaitana laibasi ubada robot asina mangonda sumna hanglami nang kari tawrage aingonda umta hairo hairami adubu mesianadi robot asida sumna hairami nangbu fanabagi army kiyamna maham asida kocha chatunu lere karuguma army singa sina nang asi thengnakiba tarabadi nangbu soidana hatokhargani hairami amuksu mesiana robot asida sumna hairami nang asi army singa sina fadanabagi maham asida yamna lapa jungle adu chatkro hairami adure gran amu robot asida sumna haireglami ngasidagina numik kyaning mamangda jungle amada mai kana chakhibani nang maham adu chatkro hairami adu mesiana mu robot asida sumna hairami nangna karigumba jungle adu chatuna mai chaklibadu kanba tarabadi nang asibu afaba robot ni haiduna aikoi gi sarkarna soin loksangani masina maram oibra nang jungle adu jamna tuna chatkro hairami tanja astadi makhoi leiriba kasing mapanda police kaya laktuna thong asibu hangto hairami masina maram oibna gran hariba halu orbu nupasina police asida machin chijenaduna sum hairami ai maham asida khut thadokba jadaba thaba ama tawri ngehak ler matungda thong hangtoke hairami amusu gran hariba nupa asina misya amadi robot asida sum hairami nakhoini yamna thuna yum masig mathakta chen khor hairami masig matungda makhoini di yum masig mapana chenthoroklami amuksu robot asina misya asibu mahaki nanganda pokhatuna mahaki power sibu sinaduna maham ase paikatuna chenkhirami adu maham ase leiriba army sing asinadi makhoigi headquarter da pau piduna sumna hairami robot A112 hairiba sina angang macha amo faduna maham ase gi chenkhre aikoni yamna thuna tanaduna robot asik laifam ase khangtoke hairami matam astadi robot asina kana chenba sina maram obna misya gi phone ase maham ase tahorami adu matam astadi hairiba robot asibu maham ase leiriba army sing asina question lagaina tawba matam astadi robot asina misya asibu kannabagi building asig makhara chongthaduna makhoidi maham ase chenkhirami nakal amoromdana mu news sing da sumna haireglami robot A11 hairiba sina anga amo fadun chakre madugu sumnathakta pau pabanu pi mana granda mic paduna sum hanglami nang asi robot aduna fajanu thambra hairami adubu hallasina mu asumna pakum pirami ai asi robot aduna fadunu thambani adubu police kaya laktuna aibu robot adudagi kanbikhibani hairami adubu hallasina machin thijenaba asina maram obna police sing asinadi mahapuri thadok lambo erami nakal amoromdana mu robo amadi misya makhoini si saba loidriba building amagi mathakta lerami amuksu mesiana robot asida sumna hairami maham asi leiriba army amadi michang kya asina matam manganduna leiri nang asi phattaba robot ni haiduna adubu nang asi robot afaba amani hairami adubu robot asina demu mesiana sumna hairami ngasidagina numit kharagi mamangda ai asi test tauki matam aduda commander aduna ai asibu satisfied oide haiki masina maram obna ai asibu phanabagi makhoina koitan tanaba mali hairami adude mesiana mu robot asida sumna hairami nang karinta pakhatpa tawgunu nang asi yamna faba robot amani hairami misya gi wahai sitabada robot si yamna harau jarduna misya supnabagi phaijuk macha mu mangoda pibirami masig matungda makhoini si maham asida robot asina film am kaptuna yengdu lerami matam asnang misya robot asida sumna hairami numit asigi numidang asidi aigi madigi aina good night haiba wahai sitara hairami adubu robot asina mu misya sumna hairami nangi namagi marka chatningba tarabadi aina nang asibu soidan thinge harami adu mesiano pakum asuna pirami nang na asibu yumda thinbiganu karigumba asibu thinba matamda army sing asi nang asi ukhiba tarabadi nang asi soidan hatok pikrani harami nongala matungda robo amadi mesia makhoinina makhoi leriba building asida thabak suba mi gi makhon tarami asina maram wabana mesiana robot asida sumna harami aina nang asibu muhammad si leriba miyo sing asina khangdanabagi changlo lotnabagi kanoma soidan tawdba yaror harami amuksu mesiana robot asida sumna hairami nang asibu jungle asida ina puduna mai chakleba sing adu kalal matungda muhammad sileiba police amadi army sing asina nang tawriba thabak sing asi uba tarabadi nang asi afaba robot ni haiduna muhammad sileiba army sing asina karim tawro hairami
Nakal amaromdano Viktor ga mayum asida makhoi ga thabak tawminaba Katya haiba nupi si laktuna Viktor amadi Nadya da sumna hairami aikhoina thabak tawriba lab adu army sing adun thingjang kara hairami masig matungda Viktor na mahaki machanupa amadi robot adubu phanglabra haina hangnabagi police station tamna chatkirami nakal amaromdano mu Mitya amadi Robo makhoi ni sina circus tawba maham laktuna Mitya na circus tawba miyo sida sumna hairami nakoina seliba joker gi dress asi aina porakliba robot asira lileraga harami masig matungda Mitya na mahaki robo asida joker gi dress am setuna pudu laglami masina maram wabna mahamasi lairiba miyo sing asina robo asi masak amata khanglamde amusu Mitya na robo da sumna harami nang mahamasida saklona sib lotu leramu aikhoinina mahamasi thadok tuna chatnabagi train ticket amukta kakluki haduna Mitya na robo si mahamasi thamlamduna lakha matam masadi mahaka class da laik taminaba Anton hariba nupa macha amadi Kolya hariba nupi macha makhoini si mahamasi laklami adudagi Mitya gi marup ani sina yamna ngakladuna Kolya na Mitya da sumna hairami nangdi mangkhra haibani nangna mahamasi da matau karamna leram libuno hairami masig matungda Mitya na robo asibu mahaki marakta kauksanduna Kolya amadi Anton da sumna hairami aigi marup robo rasi yamna faba robo amani Muhammad Leiriba army amadi miyoi sing asina fattaba robot ne haiduna question santoli harami masig matungda Mitya na robot asida sumna harami nangina kokto uliba mark chatup lakto harami masina maram wabana robona mahaki makokto uliba joker gi mark sasib lakto lalami adubu Kolya amadi Antona robot asu ubada aki bundu farami adude Mitya na umaki marup sing asida sumna harami robot asi jamna fattaba robot nate afaba robot amani mahaga sibu afaba hamda lainabagi aina mahamastik puduna chatnabagi ticket kakpa chatlibani harami nakal amrodam scientist Viktor na general asida sumna harami nangna aigi lab asibu kari gi thingjalibano thingjanbiganu harami adubu general asina di Viktor da pakhom asumna piraklami aina loina decide tawba lorbani robot adubu phangmo hamda aina faraga loina dismeden tawduna mai thadokani harami adubu Viktor na di wakhan jamna nungaitraduna maki nupi da sumna harami aikhoina general asiga wari sanabasi karimta kana roi haiduna makhoini mahamasti ki tholalami nakala marodor Mitya na mahaki marup ani sida sumna hairami aina yamna lapa jungle amada chatuna mai chakpa sing adubu robot asina kalanduna robot asibu afaba robot amani hana takturibani masina maram wabnai aikoi mahamadu chatnabagi ticket amuta kakluki harami amuksu makhoi marup ani sina Mitya da promise tawduna sumna hairami nanga robot asig laimina habasi aikhoina mata haidokloi nang ticket adubu kakluro harami masig matungda Mitya si train ticket kakpa sakhirami Mitya na mahamasi chakra matung asida Antom hariba yamna ngauksannarba sarta sina robot asida sumna harami nangbu tongan tongalaba thabak kyama tawba ngamra harami adubu robot asinadi Anton gi wahal sitabada mahaki talent kharabu ningduna mahaki joker gi dress sib loktoktuna mahamasi paikhalami matam astadi Antomna mahaki mobile sib loktoktuna robot asig video sib recording tawdulerami adubu Kolya nadi yamna sauduna Anton sumna harami Anton nangna fattaba thabak amata tawro haiduna Mitya da wasakhraga nangna karigi robot asigi video namlibuno harami adubu Anton nadi Kolya da sumna harami ai adu da karimta khangde aina namliba video asibu aigi Instagram da thagalaga aigi Instagram asiu viral ohendrubani harami Anton gi wahastabada Kolya si wakhan jamna nungairamde masig matungda Anton masi mahamasi thadoktuna chatkirami nakal amromdano Mitya na lakha matam asida police sing asina urami asina maram wabna police sing asina loina khanglami robot aduna fadun pukiba angang adu aikhoigi mangda lakliba sin haiduna fajalami masig matungda Viktor gi phone asida police sing asina phone tawtuna sumna harami nangi na chanu pa adu phangle harami adubu police sing asi wahai si tabda Viktor asina sumna khalami haujiti aigi chanu pa si tekta kaina phangle haiduna mahak wakhan nungairami nakal amromna Antona robot adugi namlapka video asibu mahaki Instagram asi thagalami masina maram wabna mahaki video asi viral oraduna army sing asina loin urami amukso army gi mako asina mahaki makha taba sing asina sumna hairami video thagalagli bangang asi aikhoina yamna tuna pharusi mahak asi phangba tarabadi robot asi karaida lehobuna absi mangonda loina hanglasi hairami nakal amromdano police sing asina wahang kya bo hangdulerami tanja astadi Mitya gi mapa Viktor asi maham asi laklami amuksu Viktor na mahaki machana pa si konsanduna mahangna sumna harami nangna robot aduga karigi leminaribuno hariba robot adu yamna sathiba robot amani harami
Adubu Misyana Maki Mapa Victor the Sun Harami. Aigi Maru Robo Yam the Fava Robo Amani. Adubu Yam the Fatrava Army Duna. Robo Dubu Patava Robo and Haduna Santo live in Harami. Amusu Misyana Maki Mapa the Sun Harami. Robo do Aigi Marup Sing Adugumanakta in the Tamlamani. Babanang na Kanamta Haido Piganu. Robo Dugumanakta Equini Salusi Harami. Masina Maram of the Victorna. Maki Masanupa Misyasu Puduna. Robo the Sigmaraktam the Satkirami. Nakalamarong Oliana, Robo the Sibu, make up to Viduna. Nupi among the Chamtok to Lerami. Matamastet Victorna. Robo the Sinangang Liba Singasi Ubada Yam Nangakladuna. Maki Masanupa Amadi Oliara Sum Harami. Haujiti Robo the city, I couldn't sink you do Dagi Hena. Yam the improvement or Harami. Tanja City Muhammad Sida Army Singasi Laklami. Masina Maram Mavana, Misyana, Maki Mapa Sum Harami. Babama Pamasida Kudung Tiba Sweden Tolagani. I coin Muhammad Sibu Tadok to the Celesi Haiduna. Victor Namaki Masanupa Amadi, Roborasi Puduna, Container Labor Muhammad Mimanakta Chenu Lalami, Matamasadi Muhammad Sida Army Singasi Laktuna, Army Mako Asina, Victor the Laudrosum Harami, Victor Nang Angang Singasu Putokuna, Muhammad Si Yamatuna Chenkro, I couldn't Poragliba electromagnetic wave as you Sinaduna, Roborasi by Queen attack Torga Harami. Adu Victor Nadi, Commander Sida Sun Harami, I know Roborasi Tadopangam Lo Harami, Adu Commander Siyam Sorduna. Victor the Sum Harami. Nang Muhammad they talked about Tarvadi. Ig electric magnetic web Asibu. Nampu the Muhammad the capsule Lagani Harami. Tanja Stadi, Makwik Matata Yanu Liriba container Mabu. Korean Gimari Sitatuna, Tarak Lagana Toromi. Adubu containers Yanu Liriba Tori Sitat Laduna. Commander Simataka Tarkumata Mustadi. Robot Asina Chensenduna. Container Sibudi Ngaklami. Amuksu Robot Asina. Commander Madi Victor Gitim Masida Sum Harami. Nakoi Singasi Muhammad Stig Chen Harami. Masina Maram Wabna, Makoi Singasi Muhammad Stig Tokirami. Adu Haribo Robot City. Wet Jamna Tankapangam, the Benamaram Wabna. Maki Power Si Lorak Laduna. Hariba containers in Nankirami. Matamastadi Misyana, Wakanjam Nungai Traduna. Robot City Yangduna, Laudulerami. Matamastadi Commander Sinamu. Victor Asum Harami. Robot Asibu in Harper Palmani. Adu Robot Asinadi, Asibu can be the Harami. Ngahaklar matungda robot asig mataka tasan kiba container si lakthok matam mastadi robot asi loina kaidu lerami masina maram mabna Misyana wakan jamna nungai traduna robot asi yengduna kaptu lerami adu mahaki mapa Victor nadi machanupa da sum harami nang wakan nungai tabat tawgunu haiduna machanupa asti Muhammad si puthokun thoraklami tanja astadi Misyana robot asig makona si taraklami masina maram mabna Misyana mamai lai thorku matam mastadi Mahang Maming Tonjaba, Robo Hariba Robot Asidi, reactivate Amuk Toraglami. Asina Maram Webna, Misyaga Timasina, Robot Asig Maraka Singduna, Nang Hozik Karim the Tokdabra Haiduna, Makoi Wakan Nuaidun Lerami. Masig Matunda Makoi Singasi, Mayum Dalaglami. Amuksu Misyana, Mahaka Robot Asiga, Tokiba Todok Singasi, Lai when a Jetun Tamlivasi, Maki Maru, Olia Amadi, Roboda Yangalami. Matamasteri Nadyana, Maki Matano Pakimaraka Laktuna. Aikoi hojik dinner tawrsi harami adu robot asinadi Nadya da sum harami nangi mobile adu wa engon namta pirau aikoi Muhammad sida group oina semduna photo amata kapke harami sinasi ulaga movie asiga robot rami mayamna movie sum nungai biraba tarabati channel asum sungcho sodana subscribe tawbiramu